ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 3ꯗ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯡꯊꯣꯛꯀꯗꯕ ꯄꯥꯔꯥꯈ ꯔꯥꯁꯇ꯭ꯔꯤꯌꯥ ꯁꯔꯚꯦꯛꯁꯟ ꯏꯪ 2023ꯗ ꯐꯤꯜꯗ ꯏꯟꯚꯦꯁꯇꯤꯒꯦꯇꯔ ꯑꯣꯏꯅ ꯃꯊꯧ ꯇꯧꯒꯗꯕ ꯑꯣꯖꯥꯁꯤꯡꯒꯤ ꯅꯨꯃꯤꯠ 2 ꯆꯠꯊꯒꯗꯕ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯉꯁꯤꯗꯒꯤ ꯖꯦꯠꯏꯑꯣ ꯖꯣꯟ 3 ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯏꯂꯦꯛꯁꯟ ꯀꯥꯎꯟꯇꯤꯡ ꯍꯣꯜ ꯊꯧꯕꯥꯜꯗ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯖꯨꯀꯦꯁꯟꯒꯤ ꯃꯈꯥꯗ ꯂꯩꯕ NCERT ꯑꯃꯁꯨꯡ CBSEꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯧꯒꯗꯕ ꯀ꯭ꯂꯥꯁ 3, ꯀ꯭ꯂꯥꯁ 6 ꯑꯃꯁꯨꯡ ꯀ꯭ꯂꯥꯁ 9ꯒꯤ ꯁꯔꯚꯦ ꯑꯁꯤꯗ ꯃꯊꯧ ꯇꯧꯒꯗꯕ ꯐꯤꯜꯗ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯗꯨꯗ ꯁꯃꯒ꯭ꯔ ꯁꯤꯛꯁꯥ ꯊꯧꯕꯥꯜꯒꯤ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯁꯧꯕꯝ ꯁꯟꯖꯣꯏ ꯑꯃꯁꯨꯡ ꯔꯦꯍꯦꯅꯥ ꯁꯨꯜꯇꯥꯟꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤ꯫ ꯇ꯭ꯔꯦꯅꯤꯡ ꯑꯁꯤꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯟꯒꯠꯂꯕ ꯐꯤꯜꯗ ꯏꯟꯚꯦꯁꯇꯤꯒꯦꯇꯔ 145ꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯄꯟꯕ ꯌꯥꯏ, ꯗꯤꯁꯦꯝꯕꯔ 3ꯗ ꯄꯥꯡꯊꯣꯛꯀꯗꯕ ꯅꯦꯁꯟ ꯋꯥꯏꯗ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯁꯔꯚꯦ ꯑꯁꯤꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁ꯭ꯀꯨꯜ 92ꯒꯤ ꯀ꯭ꯂꯥꯁ 3, ꯀ꯭ꯂꯥꯁ 6 ꯑꯃꯁꯨꯡ ꯀ꯭ꯂꯥꯁ 9ꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯁꯔꯚꯦ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯑꯦꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯐꯒꯠꯅꯕ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯋꯥꯠꯄ ꯑꯁꯣꯏꯕ ꯑꯗꯨ ꯈꯪꯗꯣꯛꯂꯒ ꯃꯗꯨꯕꯨ ꯃꯦꯟꯈꯠꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯄꯅꯤ꯫